ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯁꯇꯔ ꯋꯥꯟꯗꯔꯁꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯄꯥ ꯑꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯐꯖꯩ ꯑꯗꯨꯒ ꯃꯍꯥꯛꯅ khara henasu makoi ahumdagi mahakna singlami mahaki maming Zanab kawi makoi bu poiba mapabungi maming Karamdin na masa singbu aduki matik nungsina tawi mama laikhidre haibagi awatpa amatta lehelamde masa sing adu mapung mari pharaktuna mapagi chak ising loina makoi ahumna honai mahakna thabak shuba satpada masa singna chak ising sing adu yomduna thorang tawi makoi ga yum khara naknabada lukhrabi nupi ama leirami mahaki macha nupi amasu leirami lukhrabi nupi adugi thabakti migi yumda changduna amadi yimlonaba singbu ayetpa piba migi yum khudingda amadi karamdingi mayumda nungti numit khudingi ama natraga ama nungtigi hangnaba honaba karamdingi macha nupi ahumna mapagi chak ising kanna sem saringeida hekta changlaklaga mai haibadi makhena chingba hanglaba masini lukhrabi nupi adugi mathau iton tonbi Zanab nadi lukhrabi nupi adubu yamna yenginglamde mahaki mong matau adubu ubada nupi aduna hek changlakpada Zanabna mache singda masigi nupi asi karigino aikhoigida lagliba aidi mahak ase yamna nungaite mache singna hairami mahakti lukrabini yamna su lairabini mahakna aikhoida mai hanglababu karisu kaideda machina asumna hairami mache singi wa adu tabada Zanab tuminna leirami aduga hairagi yengu ise sing masigi nupi se nongma natraga nongmadi suksoi soidana aikhoigi imungda karigumba amadi suksoi soidana tawrgani haibai aina thajaba lei asumna hairiba lukhrabi nupi aduna nungti numit khudingi mai loba lakpada tanja yengduna imungda sanglaknaga karamdingi ensangda ud hapchilami karamdinna yensangda fataba yawba adu urami aduga khalami mahaki macha nupi sing aduna thongbada soibagi oiramgani haina mahaknadi khalami amuksu icha nupi sing ase ainadi yamna luna tawbanida aduga karigino makhoina insangda phattaba hapchilibasibo nongma mahakna khalami madudi macha nupi sing adubu yengsinge haina macha nupi sing aduna thongliba yensangda kari hapchilibano haina macha nupi sing aduna sak thongliba adu mahakna lona yenglami macha nupi sing aduna sak yensang thongba asum hauraki kwaidagi ahal aduna cheng chamlami yaimabina hawai chamlami aduga iton tonbi aduna kolik sing adu fenglami ngahak leirabagi matungda sak yensang loirami karisu fattaba yawba uramde karamdinna ngahaki matungda lukhrabi nupi adu mai loba laglami aton biduna mache singda lukhrabi nupi adubu karigino mahakna khoida lagliba haina hairami machena karisu khaluno haiba nangbo numit aduda lukhrabi nupi aduna mai lobagi namada sanglaga tanja yengduna karamdingi yensangda ud hapchilami sak yensang pumba phattaba ngakta ngairami pumnamak adu karamdinna aduga mahakna yamna saurami mathangi numitni karamdinna nupi adubu mayumda kauraga hanglami khara saurapna karamdinna nangna kari thoktadana aigi chak ensangda phattaba hapchilibano hayo kari maramgi nangna aigi chak ensangda phattaba hapchilibano lukhrabi nupi adudi mata amagi nupini mahakna karamdingi thabakta pairaga karino ainadi yenge yauna yengbani nangna nacha nupi sing adubu kaya yamna nungsige haiba aina sangyeng tawbani haiba phattaba hablasu nang nacha nupi singbu tathi tawoina tawbadi tawdedana natraga aina khangi madudi nangna nacha nupi singbu kayamuk yamna nungsi haiba nangdi yamna phaba miyoi amani yamna mabuk mapau phaba miyoi amani haiba aina khangle nacha nupi singbu yam nungsi biba mapa amani haiba aina masak sengna khangle nangnadi aina lona tawba thabak ado yamna thuna phare aina nangbu thajare madudi kaidownungda nangna nacha nupi singbu thina khak tawraroi haiba karamdindi lukhrabi nupi adugi wahai sing aduda pangthakre
ꯃꯔꯝꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯈꯔ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯀꯔꯝꯗꯤꯟꯒꯤ ꯊꯃꯣꯏꯗ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯔꯝꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯌꯥꯅꯔꯝꯗꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯥꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯐꯠꯇ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ꯫ ꯀꯔꯝꯗꯤꯟꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯗ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯔꯝꯗꯤꯟꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯥꯖꯀꯥꯟ ꯌꯥꯎꯕꯤ ꯃꯣꯗꯔꯟ ꯑꯦꯖꯀꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯌꯥꯝꯅ ꯀꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯨꯍꯜꯂꯝꯃꯤ꯫ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯔꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯄꯤꯖꯔꯤꯕ ꯆꯥꯛ ꯑꯗꯨꯒꯤ ꯆꯥꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯇꯥꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯇꯣꯝꯕꯤꯅ ꯃꯆꯦꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯏꯆꯦꯁꯤꯡ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯆꯠꯊꯣꯛꯎꯁꯤ, ꯋꯥꯈꯜ ꯈꯔ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯎꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯖꯅꯕꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯍꯦ ꯏꯁꯣꯔ, ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯕ ꯅꯪꯗꯤ ꯃꯄꯨ, ꯅꯪꯗꯤ ꯄꯨꯝꯅꯃꯛꯄꯨ ꯈꯪꯕꯤꯔꯤꯕꯅꯤ, ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯀꯌꯥ ꯌꯥꯝꯅ ꯑꯣꯠꯂꯤ ꯍꯥꯏꯕ? ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯑꯁꯦ ꯏꯕꯨꯛ ꯊꯟꯅ ꯆꯥꯔꯛꯇ꯭ꯔꯤꯕ? ꯑꯁꯨꯝꯅ ꯖꯅꯕꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯤꯁꯤꯡ, ꯅꯈꯣꯏ ꯑꯍꯨꯝꯅ ꯎꯈꯥ ꯃꯈꯥꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯉꯣꯟda ꯇꯝꯃꯨꯁꯦ ꯏꯆꯥꯅꯨꯄꯤꯁꯤꯡ꯫ ꯋꯥꯔꯤ ꯄꯨꯝꯕ ꯖꯅꯕꯅ ꯂꯣꯏꯅ ꯇꯝꯃꯤ ꯑꯍꯜ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝꯁꯤꯗꯒꯤꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯈꯪꯄꯣꯛꯁꯪ ꯑꯃ ꯂꯩ꯫ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎꯍꯩ ꯋꯥꯍꯩ ꯌꯥꯝꯅ ꯍꯧꯏ꯫ ꯅꯈꯣꯏꯅ ꯄꯥꯝꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯄꯥꯝꯕ ꯆꯥꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯌꯥꯒꯅꯤ꯫ ꯆꯠꯂꯨ, ꯃꯐꯝꯗꯨꯗ ꯆꯠꯂꯨ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯏ꯫ ꯎꯔꯝꯃꯤ ꯎꯍꯩ ꯋꯥꯍꯩ ꯑꯗꯨ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯗꯨ ꯑꯃꯃꯝꯇ ꯍꯦꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯄꯤꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯃꯈꯣꯏꯗ ꯆꯥꯅꯕ ꯀꯔꯤꯁꯨ ꯄꯤꯖꯗꯦ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯍꯟꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯒ ꯂꯩ, ꯀꯔꯤꯁꯨ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯔꯛꯇꯦ, ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯤꯖꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅ ꯑꯍꯥꯎꯕ ꯀꯌꯥꯅꯤ ꯍꯥꯏꯕ ꯃꯥꯅ ꯆꯥꯔꯤꯕ? ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯕꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯖꯪꯒꯜꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯇꯨꯡꯗ ꯏꯅꯍꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯖꯅꯕꯅ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯕ ꯑꯗꯨ ꯖꯅꯕꯅ ꯄꯣꯛꯇꯕꯤ ꯃꯆꯦ ꯑꯗꯨꯕꯨ ꯂꯣꯟꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯤ ꯍꯥꯏꯕꯗꯨ ꯖꯅꯕꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦꯁꯤꯡ, ꯑꯩ ꯃꯍꯥꯛ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯇꯥꯟꯈꯤꯒꯦ꯫ ꯖꯅꯕꯅ, ꯀꯔꯤꯒꯨꯝꯕ
ꯏꯃꯥꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯃꯥꯡꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅꯃꯛ ꯃꯥꯡꯖꯔꯅꯤ ꯃꯆꯦ ꯑꯍꯜꯅ ꯖꯅꯕꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯗꯕꯤꯅꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯂꯩꯇꯦ ꯖꯅab ꯃꯍꯥꯛꯄꯨꯁꯨ ꯀꯧꯁꯤꯜꯂꯒ ꯃꯆꯦ ꯑꯍꯜꯗꯨꯅ ꯍꯩ ꯑꯃ ꯆꯥꯅꯕ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎ ꯅꯨꯄꯤꯗꯨꯅ ꯍꯩ ꯑꯗꯨ ꯆꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯏꯃꯥ ꯃꯈꯣꯏꯗꯤ ꯃꯕꯨꯛ ꯀꯔꯤꯁꯨ ꯂꯥꯝꯃꯔꯣꯏ ꯃꯈꯣꯏꯗꯤ ꯖꯪꯒꯜꯗ ꯎꯍꯩ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯃꯐꯝꯗꯨꯗ ꯑꯍꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜꯗꯨꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯏꯃꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯄꯣꯛꯇꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯆꯠꯇꯅꯕ ꯊꯤꯡꯒꯅꯤ ꯑꯗꯨꯒ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯆꯪꯂꯛꯄꯗ ꯀꯔꯝꯗꯤꯟ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ナꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯣꯛ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕ ꯀꯔꯝꯗꯤꯟꯅ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯔꯒ ꯐꯒꯅꯤ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯒꯅꯤ ꯃꯗꯨꯗꯤ ꯍꯥꯏꯌꯨ ꯍꯥ ꯀꯔꯝꯅ ꯅꯥꯔꯤꯕꯅꯣ ꯅꯪꯒꯤ ꯀꯣꯛ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ ꯖꯪꯒꯜꯗ ꯎꯍꯩ ꯋꯥꯍꯩ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯐꯝꯗꯨꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯎꯠ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯦꯝꯂꯒ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯍꯥꯞꯂꯕꯗꯤ ꯑꯩꯒꯤ ꯀꯣꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤ ꯅꯍꯥꯛꯅ ꯈꯔ ꯊꯨꯅ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯈꯔ ꯊꯨꯅ ꯄꯥꯡꯊꯣꯛꯍꯜꯂꯨ ꯀꯔꯝꯗꯤꯟꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯗꯨ ꯈꯛꯀꯤ ꯋꯥꯗꯨꯕꯨ ꯀꯔꯝꯗꯤꯟꯅ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯍꯥꯏꯔꯝꯃꯤ ꯃꯐꯝꯗꯨꯗ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯨꯒ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯐꯨꯛꯇꯠꯂꯒ ꯑꯃꯁꯨꯡ ꯀꯛꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯎ ꯃꯗꯨꯒꯤ ꯎꯠ ꯑꯗꯨ ꯄꯨꯔꯛꯂꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯀꯔꯝꯗꯤꯟꯅ ꯇꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯐꯔꯦ ꯀꯣꯛ ꯃꯅꯨꯡꯗ ꯅꯥꯔꯝꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯨꯝ ꯖꯪꯒꯜꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯀꯞꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯁꯣꯔꯅ ꯊꯥꯔꯛꯄꯒꯨꯝ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯀꯞꯂꯤꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯗꯨꯗ ꯅꯈꯣꯏ ꯀꯔꯤꯒꯤ ꯀꯞꯀꯅꯤ ꯏꯁꯣꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯍꯜꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯖꯤꯛ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯃꯁꯨ ꯂꯩ ꯃꯐꯝꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯩꯄꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯕꯗꯤ ꯁꯪꯒꯣꯝ ꯑꯣꯜꯂꯤ ꯆꯠꯂꯨ ꯅꯈꯣꯏ ꯃꯐꯝꯗꯨꯗ ꯁꯪꯒꯣꯝ ꯊꯛꯇꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯍꯜꯂꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯁꯪꯒꯣꯝ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯂꯩꯄꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗ ꯁꯪꯒꯣꯝ ꯑꯣꯜꯍꯜꯂꯒ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯃꯆꯥ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯖꯪꯒꯜꯗ ꯍꯧꯕ ꯎꯍꯩ ꯋꯥꯍꯩ ꯄꯨꯝꯕ ꯌꯥꯟꯊꯠꯍꯜꯂꯕꯁꯨ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅꯁꯨ ꯄꯤꯖꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯁꯛꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯐꯖꯔꯤꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯧ ꯍꯥꯏ ꯅꯪ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯧ ꯑꯗꯨꯒ ꯌꯦꯡꯂꯛꯎ ꯃꯈꯣꯏ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯍꯥꯏꯕ ꯃꯨꯟꯅ ꯌꯦꯡꯂꯛꯀꯗꯕꯅꯤ ꯅꯪꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯖꯪꯒꯜꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯄꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯂꯤꯉꯩ ꯑꯗꯨꯗ ꯖꯅꯕꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯖꯅꯕꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯏꯆꯦ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯦ ꯏꯆꯦꯁꯤꯡ ꯊꯨꯅ ꯍꯧꯒꯠꯂꯨ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯆꯠꯍꯟꯈꯣ
natrabadi ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯏꯃꯥ ꯑꯇꯣꯝꯕꯤꯅ ꯌꯥꯝꯅ ꯆꯩꯕꯤꯔꯅꯤ ꯃꯆꯦ ꯑꯅꯤꯗꯨꯅ ꯖꯅꯕꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯖꯕꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯖꯅꯕꯇꯤ ꯃꯆꯦ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯄꯤꯊꯛꯏ ꯅꯨꯄꯤꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯒ ꯃꯃꯥꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯄꯤꯒꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯖꯪꯒꯜ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯨꯒ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯂꯩꯄꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯨ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯨꯔꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯒꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯗ ꯆꯠꯈꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯜꯂꯛꯏ ꯃꯇꯝꯗꯨꯗ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯗꯨ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯨꯕꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯃꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯖꯪꯒꯜ ꯑꯗꯨꯒꯤ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ ꯅꯣꯡꯃ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯁꯥ ꯅꯥꯁꯤꯟꯅꯕꯒꯤ ꯗ꯭ꯔꯃꯥ ꯑꯃ ꯆꯠꯊꯔꯝꯃꯤ ꯌꯥꯆꯪꯂꯛꯄꯗ ꯀꯔꯝꯗꯤꯟ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯏꯔꯜ ꯀꯌꯥ ꯀꯥꯏꯗꯨꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯅꯪꯒꯤ ꯑꯅꯥꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯣꯛꯇꯔ ꯑꯃꯗ ꯑꯩꯅ ꯂꯥꯌꯦꯡꯍꯟꯒꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯤ ꯑꯃꯅꯤ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯊꯕꯛ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯇꯧꯕꯤꯒꯗꯕ ꯀꯔꯝꯗꯤꯟ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯅꯪꯅ ꯍꯥꯏꯕꯗꯨꯃꯛ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯒꯗꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯏꯅ ꯑꯩꯒꯤ ꯈꯨꯠ ꯑꯃꯗꯤ ꯈꯣꯡ ꯆꯥꯝꯊꯣꯛꯍꯜꯂꯨ ꯑꯗꯨꯇꯗ ꯑꯩꯒꯤ ꯑꯅꯥꯕ ꯐꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯔꯝꯗꯤꯟꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯒ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯛꯏ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯡꯐꯝ ꯃꯐꯝꯗ ꯌꯧꯔꯛꯏ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗ ꯀꯞꯇꯨꯅ ꯂꯩꯕ ꯀꯔꯝꯗꯤꯟ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯌꯥꯊꯪ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯊꯕ ꯊꯣꯛꯂꯝꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯧꯁꯤꯜꯂꯒ ꯏꯆꯥꯁꯤꯡ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯋꯥꯔꯤꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒ ꯃꯐꯝ ꯑꯃꯗ ꯆꯠꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯖꯪꯒꯜ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯄꯤꯖꯔꯝꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯏꯆꯜ ꯏꯆꯦ ꯂꯥꯏ ꯒꯨꯔꯨ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯂꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯌꯥꯏꯐꯔꯦ